ngasi nungthil Manipur da phongba chefong singdagi maruoiba pausing lokhotcharaga miyamgi mafamda update pijari ahanbada Manipur da passenger train lakpa Houragani ngasi Banga Chungpao train station phauba passenger train demo lamthaba hokre ikui kuidana Manipur da passenger train lakpa Houragani passenger train service asigidamak demo train number 55665/5563 ase ngasi Silchar railway station dagi Jiribam railway station phauba lakre passenger train asi Jiribam railway station gi north east frontier railway gi senior public relation officer Nirplan Bhattacharya flag off tauduna Jiribam railway station dagi kilometer taraga mathoi chalaga Tamenglong district ki Tausem subdivision ki manung chana lairiba Banga Chungpao railway station da thunglakre ngasi Jiribam railway station gi Tamenglong gi Banga Chungpao railway station phaubada passenger puba demo train lamtharam daida Bharat Jati gi isai national anthem sakhi lamthaba gi thoram adu north east frontier railway gi Abdul Hakim CDO Silchar NE railway gi DK Kakati ADEN BPG S dash ADU AGR D Bhagwati XEN CON Jiribam na chingba saruk yakhi passenger puba train ase Silchar dagi Banga Chungpao Silchar phauba service leiragane lamthabagi thoramadu LF railway gi senior public officer Nirpen Bhattacharya na phongdokibadi Silchar railway station dagi Manipur gi Banga Chungpao railway station phaubada passenger puba broad gauge train ase yaugadoribanina Manipur gi miyamna train gi matengna Bharat ki mafamsingda chathok chasin tawbada khudong chaba phangalagane masina Manipur gi praja singna train da chathok chasin tawbada natana pochai kaya Bharat ki mafamsingda puthok pusin tawbugi khudong chaba du leiragane loirana ikui kuidana ngase lamthariba passenger puba demo train ase haunabi matungina Union Railway Minister Nitin Gadkari na haunabi matungina lamthabagi thoram amasu ikui kuidana pangthoklagani haikhi pausi asina phangba paugi matungina de masida yamna ngakba ama oiribade ngasi Jiribam railway station dagi Banga Chungpao phauba passenger puba demo train lamthabagi maru oiba thoram ase pangthokpada Manipur lenga ki mari lenaba department amata khangalamdaba manba thawong ase ne ngasi demo passenger train lamthabagi thoram ase pangthokpada tangai fadana Manipur gi chief minister amade mari lenaba official khangalam pham thokpani haide pawasina hai lakadoriba July 9 da Union Railway Minister Gadkari na Jiribam dagi passenger puba train lamthabagi thoram ase howdokani haiba tare adubu official oiba paudi leitre hiramasiga mari leinana Manipur gi praja section kaya dagi hauzik hangnaragiba wafam de Manipur da 2020 gi January tang amadagi inner line permit system chanaba hokre system asi matau karamna mapung phana implement tawnabagi thabakti hauzik phauba paikhatana leire ani subada state asida mapandagi changlakadoriba miyoi khudingmak RT-PCR negative certificate pairaga changlakadabani haina Manipur lengakna laukthokpa leikre adubu Jiribam tamna passenger train changlakpa tarabade changlakadoriba mitop sing aduda inner line permit pinabagi damakta mari leinaba official na chingba hangba tabane hauzik masigi thabak amata paikhatana leire thampham thokpa railway station gi SP atai mathau taba official singna phamgadaba loisang sing amade railway ngak senanaba security na chingbagi thabak amata lakhatraga matau karamna passenger puba train Silchar dagi Manipur gi Tamenglong district ki Banga Chungpao railway station phauboda thajilakadoriba no haibasine Manipur yauna COVID-19 na phibam soksilaba state taruk ki phibam yangsinanaba center na high level multi disciplinary team ama tharakadore Bharat ki state singi manungda COVID-19 laisut asina ka hena soksilhalaba state taruk khangat khrei state sing adudi Manipur Tripura Arunachal Pradesh Chhattisgarh Orissa amadi Kerala ne Manipur gi oina hariba high level multi disciplinary team ase additional DDG amadi director EMR gi Thaupuriba Dr L Sawasti Charanna Lusingani haina PIB gi report asina haidi report asina hai COVID-19 laisuna phibam sokhalaba state taruk asigi phibam hakthengna yengsinba Bharat lengakna miyoi ani na saba multidisciplinary team taruk semkhre hairiba miyoi ani ge team asigi manungda amana clinician aduga amana public health expert ne team sing asina COVID-19 na sokhalaba state taruk asida chatuna state sing aduda COVID-19 na sokhalaba phibam sing adu hakthengna yengsinbagi thabak chathagani loina na makha tana laisut asigi ngakthoknaba thabak sing
पाइखटकनी हाइनसु PIB की रिपोर्ट अमना पल्ले रिपोर्ट असिना मखा तारेबदी COVID-19 का हेना सोक्सिल्ले हाइना खंगदोक्लबा स्टेट तरुक असिदा मियोय अनीना साबा मल्टी डिसिप्लिनरी टीम अदुना कोविड टेस्ट तौबगी फिबम कंटेनमेंट जोन ओइरिबा मफमसिंगदा पाइखटलिबा थबक थौरमसिंग COVID-19 थेंगनाबदा तंगाई फदना तौगदबा थबकसिंग स्टेट तरुक असिदा लरिबा हॉस्पिटल सिंगी फमुंगसिंग एम्बुलेंस वेंटिलेटर मेडिकल ऑक्सीजन अमसुंग तंगाई फदबा पोलमसिंगी मरमदा अवाट अपासिंग अदुसु कुपना यंगसिनगने अदुगा मखा ताना लाइचत असिदगी ngaktoknaba पाइखटकदबा थबक थौरमसिंगी ओइबा रिपोर्ट यूनियन हेल्थ मिनिस्टर दा थागतुना COVID-19 लाइचत असि माइ पाकना लाक्सिननबा होनगनी हाइरि RK निमाइगी युमदा मियोय खरा लाक्तुना महाके आर्टिकल मई थारमले थागी सेफोंग NE स्कॉलर गे एडिटर सु ओदिबा रिटायर्ड IAS RK निमाइगी पैलेस कंपाउंड लैबा युमदा मियोय खरा लाक्लगा महाकना इम्फाल फ्री प्रेस दा हापखिबा आर्टिकल यावबा कॉपी अदु पुरकलगा महाकी थोंगालदा मई थारमले मियाम अदुना ngasi ayok pung 8:30 rom tabada पैलेस कंपाउंड लैबा महाकी युमदा लाक्तुना कॉपी सिंग मई थारमलबा मतुंग महाकी थोंगालदा खोलाव कयासु लाउखे मियाम अदुना कंगला सागे कबा यकपा यानिंगदे कबा लौथोकपदा लेपा यानिंगदे मितै सिंगी मायोक्ता लेपा यानिंगदे हाइबा खोलाव सिंग लाउरमखे जिरीबामदा हानबा कोविड वैक्सीन कापथोकपा ngamba पंचायतता लुपा लिसिंग यांखैगी मना MLA ना पीगदौरे मणिपुर की असेंबली कंस्टिट्यूएंसी होमपुगी मनुंगदा अहानबा कोविड वैक्सीन कापथोकपा ngamba कंस्टिट्यूएंसी दा लुपा लाख कुनगी मना पीरगनी हाइना चीफ मिनिस्टर N Biren लाउथोखरबा मतुंगदा जिरीबाम डिस्ट्रिक्ट लरिबा ग्राम पंचायत सिंगी मनुंगदा अहानबा कोविड वैक्सीन कापथोकपा ngamba ग्राम पंचायत अदुदा लुपा लिसिंग यांखैगी सेलगी मना पीरगनी हाइना 40 जिरीबाम कंस्टिट्यूएंसी की MLA असाबउद्दीन लाउथोखरे हिरम असिगा मरी लेनना MLA असाबउद्दीन प्रेस थोरकपा चेरोल अमना हाइरिबदि जिरीबाम डिस्ट्रिक्ट की मनुंगदा पंचायत तरुक अमदि म्युनिसिपालिटी जिरीबाम लिंगदुना लैरे पंचायत सिंगी मनुंगदा कोविड वैक्सीन चादा मरिफु अहानबा कापथोकपा ngamba पंचायत लुपा लिसिंग 30 की सेलगी मना पीगनी अदुगा चादा चामा कोविड वैक्सीन कापथोकपा ngamba पंचायत अदुदना लुपा लिसिंग यांखै की मना पीगनी हाइरे MLA की चेरोल असिना मखा तारिबदे जिरीबामदा लरिबा प्रजा सिंगी मनुंगदा सही 19 दगिना होमपुगी मथक्ता लरिबा मियोइसिंगना यारिबा मखै कोविड वैक्सीन सुंगसोई सोइदना कापथोकपियो मसीतना कोविड लाइचत असिदगी ngaktokpa ngamgane loinana matam matamgi leingakna piba COVID-19 SOP ngakna miyamna satpiyu hairi bom thamlamle ngasi ayok pung 8 lom tabada singjamai wangma khetri lekai da leiba kaksing tabam Siva Kumar Sarma chahi 92 apokpa ke Devananda Sarma kauba amagi mayumge geta sakhangdaba singna hand grenade ama thamlamle Siva Kumar hairiba miyoy ase Imphal East narcotic cell ge OC gi driver oibani haire Amaromda mahaki apokpa Devananda su Seyo club ke president oiribane bom adu kanana kari maram gidamak thamlamlibano haiba khangba ngamdre mafam aduda police laktuna asoi angam yaudana bom adu lauthokre aroibada tabiriba pumnamakpu thagachari